ꯃꯤꯉꯣꯟꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯋꯥꯐꯝ 5 Number 1 Secret of your success ꯀꯩꯒꯨꯝꯕ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯎ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯃꯗꯨ ꯀꯣꯄꯤ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯦꯟ ꯇꯥꯕ ꯇꯥꯔꯒꯗꯤ ꯑꯣꯟꯖꯟꯗꯅ ꯕꯗꯅꯥꯝꯁꯨ ꯇꯧꯕꯤꯒꯅꯤ ꯑꯅꯤꯁꯨꯕꯗ ꯁꯣꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯃꯇꯥꯡꯗ ꯃꯤꯉꯣꯟꯗ ꯁꯦꯌꯔ ꯇꯧꯕꯤꯒꯅꯨ ꯁꯣꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯤꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯅꯪꯒꯤ ꯊꯃꯣꯏꯗꯕꯨꯗꯤ ꯌꯥꯟꯊꯣꯛꯀꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯗꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯀꯅꯥꯒꯨꯝꯕꯗ ꯁꯣꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯋꯥꯔꯤꯁꯤ ꯐꯖꯅ ꯇꯥꯕꯤꯈ꯭ꯔꯒꯁꯨ ꯃꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ 70% ꯗꯤ ꯍꯔꯥꯎꯒꯅꯤ ꯑꯗꯨꯒ 10% ꯑꯃꯅ ꯐꯖꯅ ꯀꯦꯌꯔ ꯇꯧꯕꯤꯔꯛꯀꯅꯤ तसेंगमक्ति सोमगी प्रॉब्लम से लीरु मतमदा सोमगी प्रॉब्लम से डबल अवाब ओरकनी नंबर 3 सोमगी ड्रीम की मतंग कनादा सो हाइदोकनो सोमगी ड्रीम से सेट तोबदो यामना फै मदुदा फोकस तोबियु अदु अतोपदा लिथोप तारगदी मदु कंसंट्रेट तोबदा डिस्टर्ब ओरकनी मतम पुंबदा कॉपीरोइदबदी अतोपना पिरकदबे भाइसे सोमना खनबगा मानरोय मी खुदिमकी मियेंग मानदे नंबर 4 सोमगी इंगाबु कया फंगी हैबसे असेंबसे कनादा सो हाइदोकनो नंबर 5 सोमगी फैमिली प्रॉब्लम नि बतांदा कनादा सो हाइदोकनो इमुंग खुदिमक प्रॉब्लम नाक्तनी प्रॉब्लम लेतबा इमुंग अमा फो लेते कनागुमगी प्रॉब्लम न पी कनागुमगी प्रॉब्लम न चावी अदुबो अतोपदा शेयर तोबना एदोंगदे प्रॉब्लम सॉल्व तोबा यारोय